ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯡꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯇꯥꯕꯗ ꯀꯤꯔꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩ ꯏꯁꯥꯃꯛ ꯑꯃꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯈꯔꯒ ꯑꯩꯈꯣꯏꯗ ꯊꯦꯡꯅꯔꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯕꯣꯔꯗꯤꯡꯗ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯕꯣꯔꯗꯤꯡꯗ ꯂꯩꯕ ꯊꯥ ꯑꯁꯤꯁꯨ ꯌꯥꯎꯁꯪ ꯃꯇꯝ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯅ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗ ꯌꯥꯝꯅ ꯊꯣꯛꯅꯤꯡꯉꯝꯃꯤ꯫ ꯑꯣꯖꯥꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯁꯦ ꯌꯥꯎꯁꯪꯗ ꯌꯨꯝꯗ ꯊꯣꯛꯀꯦ ꯍꯥꯏꯔꯨꯕꯗ ꯌꯥꯔꯔꯣꯏ ꯈꯪꯕꯗꯒꯤ ꯏꯃꯥꯟꯅꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯈꯔ ꯃꯥꯟꯅꯔꯒ ꯌꯨꯝꯗ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯃ ꯂꯩ ꯌꯨꯝ ꯐꯥꯎꯗ ꯊꯣꯛꯎꯒꯦ ꯍꯥꯏꯔꯒ ꯕꯣꯔꯗꯤꯡ ꯑꯗꯨꯗꯒꯤ ꯃꯇꯝ ꯈꯔ ꯌꯨꯝꯗ ꯀꯨꯝꯃꯛꯈꯤ꯫ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯊꯣꯔꯛꯄ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯈꯦꯛ ꯉꯥꯟꯕꯒꯗꯤ ꯌꯥꯎꯁꯪ ꯑꯍꯧꯕ ꯅꯨꯃꯤꯠ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯀꯥꯡꯕꯨꯁꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ, ꯍꯌꯦꯡ ꯌꯥꯎꯁꯪ ꯑꯍꯧꯕꯁꯤꯗ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯁꯤ ꯅꯠꯇ꯭ꯔꯒ ꯆꯥꯛ ꯑꯣꯏꯅ ꯆꯥꯅꯔꯁꯤ, ꯃꯗꯨ ꯂꯣꯏꯔꯒ ꯂꯝꯄꯥꯛꯇ ꯁ꯭ꯄꯣꯔꯠ ꯌꯦꯡꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯤ ꯌꯥꯎꯁꯪ ꯑꯍꯧꯕꯗꯨꯗꯤ ꯌꯨꯝꯗ ꯆꯥꯛ ꯆꯥꯅꯔꯒ ꯂꯝꯄꯥꯛꯇ ꯁ꯭ꯄꯣꯔꯠ ꯌꯦꯡꯕ ꯊꯣꯛꯑꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯌꯥꯎꯁꯪ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯟꯕꯗꯗꯤ ꯑꯩꯈꯣꯏꯁꯦ ꯊꯥꯕꯜ ꯆꯠꯁꯤ ꯍꯧꯅꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯇꯥꯔꯛꯄꯒꯗꯤ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗꯒꯤ ꯆꯥꯛ ꯈꯔ ꯆꯥꯅꯔꯒ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯛꯄ ꯑꯗꯥꯏꯗ ꯕꯣꯔꯗꯤꯡꯗꯒꯤ ꯊꯣꯛꯃꯤꯟꯅꯔꯛꯄ ꯏꯃꯥꯟꯅꯕ ꯑꯅꯤ ꯑꯃꯒ ꯑꯩꯒ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯄꯨꯟꯅ ꯊꯥꯕꯜ ꯆꯣꯡꯕ ꯌꯨꯝꯗꯒꯤ ꯊꯣꯛꯃꯤꯟꯅꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯇꯈꯦꯜꯗ ꯍꯥꯟꯅ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯊꯥꯕꯜ ꯆꯣꯡꯉꯝꯃꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯄꯨꯡ 11 ꯇꯥꯔꯛꯄ ꯑꯁ꯭ꯋꯥꯏꯗ ꯅꯣꯡꯄꯣꯛ ꯀꯛꯆꯤꯡꯂꯣꯝꯗ ꯆꯤꯡ ꯐꯥꯎꯗꯣꯛꯇꯨꯅ ꯑꯃꯨꯛ ꯂꯥꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯂꯝ ꯃꯊꯪ ꯊꯥꯕꯜ ꯆꯣꯡꯉꯨꯔꯒ ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯁ꯭ꯋꯥꯏꯗꯗꯤ ꯌꯨꯝꯗ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯍꯜꯂꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯃꯦꯟ ꯔꯣꯗ ꯑꯃ ꯐꯥꯎꯗꯣꯔꯛꯇꯨꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯂꯝꯕꯦꯜ ꯑꯗꯨꯗꯒꯤ ꯊꯥꯕꯜ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯊꯥꯕꯜ ꯃꯈꯣꯜ ꯑꯗꯨ ꯍꯦꯛ ꯇꯥꯔꯛꯄꯒ ꯆꯠꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤꯒꯤ ꯃꯔꯛꯇ ꯃꯣꯃꯣꯆꯥ ꯍꯥꯏꯗꯅ ꯀꯥꯔꯟ ꯈꯔ ꯇꯥꯕ ꯏꯃꯥꯟꯅꯕ ꯑꯃ ꯌꯥꯎꯏ꯫ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕ ꯑꯁꯤꯅ ꯒꯥꯔꯤ ꯊꯧꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯀꯗꯥꯏꯗꯒꯤꯅꯣ ꯅꯛꯅ ꯊꯥꯕꯜ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯁꯤꯕꯣ? ꯀꯥꯟꯅꯗꯦ, ꯃꯐꯝꯁꯦ ꯅꯛꯄꯁꯨ ꯃꯥꯜꯂꯤ꯫ ꯖꯒꯥꯁꯦ ꯈꯪꯇꯣꯛꯄ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯊꯥꯕꯜ ꯆꯣꯡꯉꯨꯁꯤ" ꯍꯥꯏꯔꯛꯈꯤ꯫ ꯏꯃꯥꯟꯅꯕ ꯃꯣꯃꯣꯆꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯃꯣꯁꯨꯝꯅ ꯈꯨꯝꯃꯤ, "ꯌꯥꯔꯦꯀꯣ, ꯄꯨꯡꯁꯨ ꯊꯦꯡꯉꯦ, ꯃꯐꯝ ꯆꯞ ꯆꯥꯕꯤꯁꯨ ꯈꯪꯕꯁꯨ ꯅꯠꯇꯦ꯫ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯌꯧꯕꯒ ꯊꯥꯕꯜꯁꯨ ꯂꯣꯏꯈ꯭ꯔꯅꯤ, ꯃꯗꯨꯅ ꯌꯨꯝꯗ ꯍꯜꯂꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯐꯅ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯖꯔꯕꯁꯨ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯁꯤꯅ ꯉꯥꯏꯍꯥꯛꯇꯅꯤ ꯀꯨꯏꯔꯣꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯤ ꯒꯥꯔꯤ ꯃꯃꯥꯏ ꯑꯃꯨꯛ ꯂꯩꯗꯨꯅ ꯊꯥꯕꯜ ꯃꯈꯣꯜ ꯑꯗꯨ ꯁꯨꯝ ꯇꯥꯅ ꯂꯝꯍꯥꯡ ꯑꯃꯗ ꯁꯝꯖꯟꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯊꯥꯕꯜ ꯃꯐꯝꯗꯨ ꯊꯤꯕ ꯑꯣꯏꯅ ꯒꯥꯔꯤ ꯊꯧꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯒꯥꯔꯤ ꯁꯨꯝ ꯊꯧꯔꯛꯄꯗ ꯃꯐꯝ ꯖꯒꯥ ꯑꯃ ꯍꯦꯛ ꯌꯧꯔꯛꯄꯗ ꯀꯔꯤꯁꯨ ꯇꯧꯕꯁꯨ ꯅꯠꯇꯦ, ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯏꯁꯥꯗ ꯇꯨ ꯆꯣꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏꯕ ꯂꯝꯍꯥꯡ ꯑꯗꯨꯁꯨ ꯐꯅꯗꯤ ꯁꯥꯡꯅ ꯑꯗꯨꯝ ꯊꯧꯖꯤꯜꯂꯛꯑꯝꯃꯤ꯫ ꯅꯥꯛ ꯌꯦꯠꯇꯁꯨ ꯌꯨꯝ ꯑꯃꯠꯇ ꯇꯥꯗꯦ, ꯂꯧꯕꯨꯛ ꯉꯥꯛꯇꯅꯤ꯫ ꯂꯝꯕꯦꯟꯁꯨ ꯌꯥꯝꯅ ꯐꯔꯝꯗꯦ꯫ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯇꯥꯔꯛꯈꯤꯕ ꯊꯥꯕꯜ ꯃꯈꯣꯜ ꯑꯗꯨꯁꯨ ꯇꯞꯅ ꯁꯨꯝ ꯂꯥꯞꯊꯣꯛꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯊꯥꯕꯜ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯗ ꯑꯩꯅ ꯏꯃꯥꯟꯅꯕ ꯑꯅꯤꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯈꯣꯏꯅ ꯊꯧꯔꯤꯕ ꯃꯐꯝꯁꯦ ꯑꯣꯟꯅꯔꯦ ꯈꯪꯉꯤ꯫ ꯊꯥꯕꯜꯁꯨ ꯂꯣꯏꯈ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ, ꯃꯈꯣꯟꯁꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯀꯥꯟꯅꯗꯦ, ꯑꯃꯨꯛ ꯍꯜꯂꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯑꯅꯤꯗꯨꯅꯁꯨ ꯃꯗꯨꯅ ꯐꯔꯅꯤ, ꯍꯟꯈ꯭ꯔꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯉꯁꯥꯏ ꯂꯥꯛꯈꯤꯕ ꯂꯝꯕꯦꯜ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯑꯝꯃꯤ꯫ ꯐꯅ ꯁꯥꯡꯅ ꯑꯃꯨꯛ ꯒꯥꯔꯤꯗꯣ ꯊꯧꯗꯣꯔꯛꯑꯐꯥꯎ ꯂꯝꯕꯦꯟꯁꯤ ꯏꯀꯣꯏ ꯀꯣꯏꯅ ꯑꯩꯈꯣꯏꯁꯦ ꯂꯝꯍꯥꯡ ꯑꯗꯨꯗꯒꯤ ꯊꯣꯛꯐꯝ ꯈꯪꯉꯝꯗꯦ꯫ ꯒꯥꯔꯤ ꯊꯧꯗꯣꯔꯤꯕ ꯂꯝꯕꯦꯟꯗꯨꯒꯤ ꯃꯇꯥꯏꯗ ꯍꯧꯔꯤꯕ ꯎꯁꯤꯡ ꯑꯗꯨꯁꯨ ꯆꯞ ꯃꯥꯟꯅꯔꯒ ꯑꯆꯨꯝꯕ ꯂꯝꯕꯦꯟ ꯃꯦꯟ ꯔꯣꯗꯁꯤ ꯇꯥꯕ ꯁꯨꯡꯉꯝ ꯉꯝꯃꯝꯗꯦ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯁꯨꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯐꯥꯒꯤ ꯇꯧꯅ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯊꯧ, ꯂꯝꯕꯦꯜ ꯑꯃꯗ ꯑꯃꯨꯛ ꯊꯧꯖꯤꯟ, ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯈꯥꯝ, ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯂꯩꯔꯤꯕ ꯆꯞ ꯆꯥꯕꯤ ꯃꯐꯝꯁꯦ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯈꯪꯉꯝꯗꯦ꯫ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯆꯤꯡ ꯑꯃꯗꯤ ꯑꯗꯨꯝ ꯎꯔꯝꯃꯤ꯫ ꯆꯤꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯐꯅ ꯅꯛꯄꯗꯤ ꯃꯥꯜꯂꯝꯃꯤ꯫ ꯊꯧꯖꯜꯂꯨꯔꯒꯅ ꯆꯤꯡ ꯑꯗꯨꯁꯨ ꯌꯧꯕ ꯁꯨꯡꯅꯥꯏ ꯅꯥꯏꯔꯝꯗꯦ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏꯁꯤ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯒꯥꯔꯤ ꯃꯅꯤꯡ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯊꯧꯗꯣꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯂꯥꯞꯇꯛꯅ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯒꯥꯔꯤ ꯁꯨꯝ ꯊꯧꯔꯛꯄꯗ
Khara laptakna miyoi ama u amagi makhada satpoi lepoi tauba ma urakhi. Madudai na imanaba ani duda sumna hairammi. Tansare adami mati leiba ui. Kanade masida mukta hangkisi. Maduna trabadi koi hum lamhanga sida thaudoka thaujenga. Adagi mi sida hangasi hairammi. Gari thauriba imanaba duna so hoit maduna parani khumei. Imanaba momocha na mo khoida phagi tokselakhi. Leisabi oiramakade hangi. Nabani hangunu khumo oi. Aina nabani dagi saksu phajaba heli. Ai hange ko haidana ko si miyo yamana lepiba mapa adu dagi kitang thawgalaga. Akoy humse gari khamammi. Akoy na ubada su lepauriba miyo yadu nupi sumali. Aide gari dagi sukumamdi. Gari thauriba imanaba duna su imanaba momosada sumna hairammi. Bai hangni haibada ichalo hangoro. Ibani sida leiramage hairammi. Momosana su parese ai hangurage haiduna madi gari dagi kumthakhi. Aduga koi ki tungda khara laptang na lepiba nupi adugi manakta sangsanki. Aiso phone network phangdabadagi gi phone do flight mode amuk tham. Amuk hang tawduna gari ta leirammi. Adubo matamduda momocha nupi adugi manak yophatringai. Khara walingai dagi kana lauduna ibani gi nakta chenselakhi. Akoi sumagi matoduda pukhang khangammi. Momocha su prap sangsalagtuna gari mayada phallong na songkhalakhi. Masado su unmuk ingammi. Yamna pakhana so khoida sumna hairakhi. Bai kitang thuna thauro ai karinu mo ure. Bai ai yamna kire kitang thuna thauro hairakhi. Ai chui sada pakat kaino nangna uri badu. Akhoida hairo hairammi. Momosana mo bai gari to hana thauro. Ai ko na hairakhi. Madudai sumagi se karino uri ba se haidana. Gari tung haipet leitok tu na yangammi. Matamaduda angakpa kiba matawni. Laptang na lepiba nupido ay gimitta su nupido gi haksang khak uraka. Makuke sarukti yaw dabagi mahong da urakhi. Gari do khara thuna thauro hairammi. Imanabadu sumaso pakhalakpadagi gari do start tauraga. Mapamadudagi paikay akoy humse thaurakhi. Gari tung na ina makoy anida sumna hairammi. Bai haujiki nupido makok yaw mali. Kaino akoy humna nga si tengnariba si kibata loire hairammi. Mayayda tongiba imanaba momosa na so sumna hairakhi. Ay di bai makokti yaw mali. Ado ay na manakta sumnak sa lubada. Magi makokto tungmang o naraga panba dong na uwi. Madugi niya na lauraga siyali bado. Akoy siya ngasay halakpado da yung dadum hanjaram magadi pagataba ni hairakhi. Ay na suchin tido na nang haujita gyala abra. Ay di ngasay na masitoka ni khangaba ni hairammi. Ko na di ado na sumapa marangkang da na sumpuktaw da taurakpada. Laptang na gari gi light ko mamangala maurakhi. Maduso ko na gari tauri ba mapamadudagi punaknak pati nati. Kara dumlapammi. Panamasi oido na so ako'y humsi gari mangala do putanarami. Ko na di mangala maurakhi ba do so gari oiba ni na ako'y natana ba ngamamdi. Mangala do tam na laptop kibadagi ko na di. Ako'y so mangala do urakhi di. Adubo ako'y so gari taubudi lepam di adum taurami. Ngayag adum na sumtaurok pa di iskula makaklamhanga do dateng narami. Iskula do sumaya matatandi pumamami. Mapamado da ako'y sa gari do ngayag kamami. Iskula do da sumilay brahay da na gari matagta lepkat iyangami. Adubo iskula do sumilay bagi mamidi matuuram di. Iskula do ginagi at suyang dayang saluba matamda di. Mapam daga to so kongnang mari sang na lebak makateng na. Kongnang mari sa to na ako'y si yeng bada amuk kahina kiba po ami. Imana ba ni do da suway na sumna hairammi. Gari tawdo siya kamukta tawsi nga sa lupa sa nigi halak pa ni. Kayam yaw rigi yengu hairammi. Madudagi gari ki tawa muk siyek tawrammi. Gari ki tawdo so yam na yaw pati uram di. Maning da kala di yaw ri hai pati kangammi. Adum na gari ki tawdo siyek tawraga ako'y humsi pung yengaga gari do muk tawrak na pa tawrammi. Pungso hum sapsa na tar ka layrammi. Gari do tawgi hai da na in start hek tawrak pa da. Nakanda sagon mayama man laybagi mong da sagon gi makong na. Kokok chatpagi makhon daw na tarakhi. Yengorga na muk mapamaday da san sagon na singba matalay pa uram di. Ay suwakan na nga si di ako'y honggi numit suri da na hay da na.
ꯒꯥꯔꯤꯗꯣ ꯁ꯭ꯇꯥꯔꯠ ꯍꯦꯛ ꯇꯧꯕꯗ ꯀꯣꯛ ꯀꯣꯛ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯥꯛꯄꯗꯧꯅ ꯃꯈꯣꯟ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯒꯥꯔꯤꯗꯣ ꯀꯟꯅ ꯑꯃꯨꯛ ꯊꯧꯔꯛꯑꯝꯃꯤ꯫ ꯉꯛꯂꯤꯕꯗꯤ ꯃꯇꯝ ꯑꯗꯨꯗꯁꯨ ꯐꯅ ꯀꯟꯅ ꯌꯥꯡꯅ ꯊꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯃꯅꯤꯡ ꯑꯗꯨꯗ ꯃꯁꯛꯇꯤ ꯎꯗꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠꯁꯛ ꯑꯃꯅ ꯀꯣꯛ ꯀꯣꯛ ꯇꯧꯔꯒꯁꯨ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯈꯤ꯫ ꯃꯈꯣꯜ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛꯅ ꯇꯥꯔꯝꯃꯤ꯫ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯑꯩꯒꯤ ꯃꯤꯠꯇꯁꯨ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯎꯔꯛꯈꯤꯕ ꯀꯤꯔꯕ ꯅꯨꯄꯤꯗꯨꯒꯤ ꯐꯤꯕꯝ ꯃꯨꯔꯇꯤꯗꯨ ꯑꯩꯒꯤ ꯃꯤꯠꯇ ꯑꯃꯨꯛ ꯎꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯤ ꯑꯃ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯣꯛꯈꯤꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯑꯐꯤꯡ ꯑꯔꯥꯏ ꯑꯃꯒ ꯂꯣꯏꯅꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯗꯨ ꯋꯥꯄꯟ ꯃꯔꯛ ꯑꯃꯗ ꯈꯪꯊꯧ ꯊꯧꯖꯤꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯒꯥꯔꯤꯗꯨꯒ ꯀꯩꯒ ꯄꯨꯂꯞ ꯄꯨꯟꯅ ꯋꯥꯄꯜ ꯑꯗꯨꯗ ꯌꯨꯡꯁꯟꯗꯨꯅ ꯉꯥꯏꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯑꯉꯛꯄꯅꯤ, ꯋꯥꯄꯟ ꯃꯔꯛ ꯑꯗꯨꯗꯒꯤ ꯃꯃꯤ ꯁꯥꯃꯤ ꯑꯃꯨꯕ ꯑꯍꯨꯝꯈꯛ ꯊꯣꯔꯛꯈꯤ꯫ ꯃꯈꯣꯡꯁꯨ ꯂꯩꯕꯥꯛ ꯃꯈꯥ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯍꯧꯖꯤꯛꯀꯤ ꯑꯃꯨꯕ ꯑꯍꯨꯝꯗꯨꯅ ꯑꯩꯈꯣꯏꯗ ꯆꯠꯂꯣ ꯆꯠꯂꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏꯗ ꯇꯥꯟꯕꯗꯧꯅ ꯇꯧꯔꯛꯈꯤ꯫ ꯑꯩꯁꯨ ꯌꯥꯝꯅ ꯋꯥꯅ ꯍꯧꯒꯠꯅꯕ ꯇꯧꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ꯫ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯌꯨꯝꯒꯤ ꯃꯩꯉꯥꯟ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ꯫ ꯀꯣꯟꯅ ꯑꯩꯈꯣꯏꯅ ꯄꯨꯔꯥ ꯑꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯀꯥꯟꯗ ꯃꯥꯏꯕ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯩꯔꯝꯃꯤ꯫ ꯃꯥꯏꯕꯗꯨꯅꯁꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯈꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯕ ꯇꯥꯛꯊꯣꯔꯛꯈꯤꯗꯦ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯁꯦ ꯀꯤꯈꯤꯅꯤ ꯈꯟꯕꯒꯤꯔꯁꯨ ꯈꯪꯗꯦ꯫ ꯑꯗꯨꯒ ꯀꯣꯟꯅ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯁꯨ ꯂꯩꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯕꯨ ꯊꯦꯡꯅꯕꯤꯔꯛꯈꯤꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯁꯨ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯑꯗꯥꯏꯗ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃꯒꯁꯨ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯣꯡꯁꯟ ꯊꯦꯡꯖꯤꯟꯈꯤꯕ ꯇꯧꯈꯤꯕ ꯒꯥꯔꯤ ꯑꯗꯨꯁꯨ ꯃꯄꯣꯞ ꯀꯥꯏꯗꯅ ꯀꯔꯤꯁꯨ ꯇꯧꯗꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯀꯣꯟꯅ ꯊꯧꯗꯣꯛꯇꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯌꯨꯝꯒꯤ ꯃꯤꯗ ꯍꯪꯉꯨꯕꯗ ꯑꯩꯈꯣꯏ ꯕꯕꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯅꯨꯃꯤꯠꯇꯨꯗ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯊꯥꯕꯜ ꯃꯈꯣꯟ ꯇꯥꯔꯛꯈꯤꯕꯗꯨ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯀꯧꯕꯅꯤ ꯍꯥꯏ ꯃꯐꯝ ꯑꯗꯨꯗ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤꯒꯤ ꯃꯔꯛꯇ ꯊꯋꯥꯏ ꯂꯧꯒꯦ ꯍꯣꯠꯅꯔꯤꯕꯁꯤꯅ ꯑꯅꯝꯕꯅ ꯏꯃꯥꯟꯅꯕ ꯃꯣꯃꯣꯆꯥꯁꯤꯅꯤ ꯍꯥꯏ꯫ ꯃꯐꯝ ꯖꯒꯥꯗꯨ ꯊꯥꯏꯅꯗꯒꯤ ꯃꯤ ꯀꯧꯕ ꯂꯝꯍꯥꯡ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯏ ꯍꯥꯏ꯫ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯨꯕꯁꯤ ꯃꯤꯑꯣꯏ ꯑꯅꯝꯕꯅ ꯑꯗꯨم ꯂꯝꯃꯥꯛꯅꯒꯜꯂꯤ ꯍꯥꯏ꯫ ꯅꯨꯃꯤꯠꯇꯨꯗꯁꯨ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯒꯥꯔꯤ ꯄꯨꯡꯊꯧꯗ ꯊꯧꯖꯔꯕꯁꯨ ꯂꯝꯕꯦꯜ ꯑꯗꯨꯗꯤ ꯁꯨꯝ ꯍꯟꯖꯟꯕꯒꯤ ꯃꯑꯣꯡꯗ ꯏꯀꯣꯏ ꯀꯣꯏꯕꯒꯤ ꯃꯑꯣꯡꯗ ꯇꯧꯏ꯫ ꯑꯉꯛꯄꯅꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ꯫ ꯀꯣꯟꯅ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯁꯨꯝ ꯍꯥꯏꯅꯕꯗ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯕꯣꯔꯗꯤꯡꯗꯒꯤꯁꯨ ꯊꯣꯛꯆꯔꯛꯑꯝꯃꯣꯏꯗꯕꯅꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ, ꯑꯩꯈꯣꯏ ꯑꯍꯨꯝꯁꯤꯁꯨ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯌꯥꯎꯁꯪꯒꯤ ꯊꯥꯕꯜ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯍꯥꯟꯅꯒꯨꯝ ꯀꯌꯥ ꯄꯨꯛꯅꯤꯡ ꯆꯪꯉꯝꯗ꯭ꯔꯦ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫